Bishnupurda cheng hawai yauna nomagi tangai fadana changba potlam sing asti paisa oina inmate singda DVT gi kuthangda pigadabani hariba adu sungya yaningdi haina napat amadi tangjing ahalukki internally displaced person singna hari wafama singasi kumbi assembly constituency ge napat amadi tangjing ahaluktagi lanjenaduna wangu gi tonga relief camp sing leisemba sanglen wangu sabal Wangu Higher Secondary School, Wangu Selungkhong Upper Primary School, amadi Wangu Ahaluk Mayai Community Hall Relief Camp Mari the Layriba inmates singna Wangu Higher Secondary School Relief Camp da IDP singna Khongjong Chang sing kibada hai kibani Khongjong adura saru yakiba inmate CH Kantana High IDP sing the cheng yauna atai nomagi tangai fadana jangba potlam sing legangna DC ki kuthangda inmate sing gi damak relief committee da hanadagi hauna piba potlam khudimak sing aduma makhatana pibiu masida kanagumba mioi kharana cheng chak piriba asigi mahut paisa oina kaphangani haina tawriba adu mangjongna tadaramba leitabana yaba ngamjaroi napat tangjeng ahaluki IDP sing gi apambadi hanadagi hauna chatharatliba volunteer singna inmate sing da pibiriba aduma makhatana cheng chak Makal suna PBU paisa oina kapa asi pamde maramdi paisa oina kapa haibasi sarkargi karmachari fawada dolop chang naina fangdana leribani haraduna relief camp da leriba aikhoidadi tha amatang pidabada aikhoi kari chagani kanada nirugani haiki amaramda tangjeng ahaloptagi IDP khaidem sana jawbina fongdorokpada Treng Hawaii atai potlam singi mahuta paisa oina account da kaphangani haibasi sungya yaba ngamjaroi hanagi DC na community ke volunteer singda pibadu adum PBU karigumba inmate singi awat apas na chingba layrapada local MLA DC amadi relief committee volunteer singna aikhogi namak yengsingbiduna aikhogi awaba kaya kokhan pikhi Sara Zawbin Hai Lengangna IDP sing chahi sigi December thada yum da changhangani hai kiba adu soina changhanbiu karigumba December da yum da changhandrabadi aikhoi napat tangjeng ahaluki oinadi pulap amata oina Philip Lominare masida tholpa afa fata khudima governor amadi DC atai mari leinaba khudimakna daita pugadabani hairaduna hausi ningol chako bagi matam amuk yorokle inmate akhoi gisu ima ipa ibung ipwa mayam amasu leiribani ibungna kanaida ipwana kadaida leiribano haiba khangdre asoki mati ware hausik leiriba kasing asisu magi family gi pibanate apipaka manung asida yamna wana leiri masigi fibam sida akhoi kyam kuina yenglaga thambi kidoribano athuba matamda yum da changlage haiki Paugi marthana atema break ama dominasi